Akisbani Imphal Nolini Devi na pau pajari ahanbada maruiba pau amukang sizinaraga hundokpa plastic sizinaba thingkraba matung mahut amati Manipur Pollution Control Board na plastic yonba dukan taruk fine thiankre Haryana ki lamgi case amaga mari lenana Enforcement Directorate na Congress lusingbi Priyanka Gandhi Vadragi mapuroiba Robert Bhadrabo machil hangbagi thabak ngasi su sathakre Amishung National Herald case kamari lenana Enforcement Directorate na paikhalakpa thabak singda Congress dol na ayat apan pire haina BJP na maral siri Raja asida ngarangdagi amuktang sizinaraga hundokpa plastic sizinaba thingkraba matung mahut amati Manipur Pollution Control Board na asigumba makalgi plastic yonba dukan tarukta fine thiankre maduda punna lupa lising 12 rom khongatpa ngamkre haidi MPCB na Directorate of Environment and Climate Change amadi Imphal Municipal Corporation ki official single loinana Khoirambal Kaithel ki Pauna Kaithel Faring Masjid Road na chingba mafam singda amuktang sizinaraga hundokpa plastic sing yonba thingnaba drive Taki Maduda Saruk Yakiba Manipur Pollution Control Board MPCB ki Member Secretary Dr. Waikom Rosen Hai Amuktang Sizinaraga Hundokpa Plastic Thingna Papaikaliba Thabak Sing Asida Miyamna Mateng PBO Haujik Sathariba Drive Asitha Amamam Sathagani Makatana Tungan Pa Imphal gi mafam kayada Drive Sathanaba Sem Sari Haidi Imphal Izela ki District Industry Center ki makhada Livelihood Business Incubator LVI Imphal Isna Pradhan Mantri Bisakrama Yojana ki training pangkraba myoisingda certificate yentokpagi thorum ama LVI Skill Training Center da pangthokre Pradhan Mantri Bisakrama Yojana ki makhada ahan batangka ki oina thasi ki mari dagi tara phawba sathakiba traditional soft doors amadi toy sabagi training program da saruk yakiba mai paklaba training singda certificate adu yenthokibani Tharumatugo Mari Lenana Imphal Zilla ki DC Incharge M Rajkumar Hai Asigumba training program asi Zilla Khudingmakta pangthokpagi tangai fadabale Masina sentok lampi lehenaba achaubu lampi ama oigani training phangnaba singna maski kanaba phangnaba makhatana honagadabani Bharat ki mafam pumbada pangthokpa National Fire Service Week ki manung chana Directorate of Manipur Fire Service na sinduna ngasi tongan pajila singda ise writing competition pangthokre Unite to Ignite a Fire Save India haibe hiramda lebak sin betungna pangthokpa National Fire Service Week ki manung chana ise competition adu Senapati Thobal Kakching Imphal West amadi Imphal Zilla ki tongan ba mahitampham singda pangthokpani Nasi ki ऐसे competition की थौरम सिंह असिगा मरी लेना Manipur Fire Service की Fire Prevention Officer Waikom Rona Singh hai था असिगी तारा मरी तगी कुन फाउबा सथगदबा National Fire Service Week की मनुंग सन्ना राज्य असिगी टोंगान मफम सिंह मरु ओइना हॉस्पिटल होटल स्कूल अमदी कॉलेज न चिंगबा मफम सिंह द चतुना फायर सेफ्टी की मतंगदा मियाम द भाप तानबगी थबकसु पंगथोकनबा थौरंग तौरी Haryana te lamlei badana role da sal thaidoki bagi matang da thijin baga mari lenana Enforcement Directorate na Congress ki makok thongbalu singbi Priyanka Gandhi Vadragi mapuroiba Robert Bhadrabu machil hangba ngasiga tharaga numit nini sukre Kesasi Sri Bhadragi company na Gurugram da lamlei baga mari lenubani Kesasi ka mari lenana Enforcement Directorate na Sri Bhadragi machil hangba ngarang taki hokibani Amaramda Lupa Koti Lisingni Punipan Chenaba MSPACL da Sel Thadaba Singbunam Thak Tokibaki Kes Kamari Lenana Enforcement Directorate Nangarang Mapam Tara Manga Henbada Tihumbagi Tabak Zataki Congress Luchingba Sonia Gandhi Amati Rahul Gandhi da National Herald Kes Kamari Lenana Enforcement Directorate na Searching Thangat Bada Congress Dodla Ayadapan P da Haina BJP na Moral Sikre New Delhi da Pangthopa Pawgimi Pham Amada BJP ki Dolgi Luchingba Ravi Shankar Prasad na High Enforcement Directorate na National Herald Kes Kamari Lenana Faikaliba Thabak Sing asi Ain gi oiba chana kangnon sing chapcha na ngaktuna sathabani Adubu Congress zone na idigi thabak singda ayat apan piba yaba thawung sing sathaba yaningde Arubida maruiba pau amukhana Amuktang sizinaraga hundokpa plastic sizinaba thingkraba matung mahut amati Manipur Pollution Control Board na plastic yonba dukan taruk fine thiankre Haryana ki lamgi case amaga mari lenana Enforcement Directorate na Congress lusingbi Priyanka Gandhi Vadragi mapuroiba Robert Bhadrabu machil hangbagi thabak ngasi su sathakre Amishung National Herald case kamari lenana Enforcement Directorate na paikalekba thabak singda Congress dol na ayat apan pire haina BJP na maral sikre pauloi jare
꯫